Manipur की boxer Samjet Sabam Sarzubala Manipur Police के इंस्पेक्टर ओइना हापख्रे लोइना इंडियन फुटबॉल की दुर्गानी हाइनरिबी फुटबॉलर ओइना बेम्बेम देबीबू Deputy Superintendent of Police JSP da promotion pikre. Athlete Anina Chief Minister N Biren gangarang unaduna thagatpa fongdokhrey. Boxer Samjet Sabam Sarzubala amasung footballer Oinam Bembem Debiga mahaka unaki haina Chief Minister Biren na Twitter da fongdokhi. Oinam Bembem asi mamang da Manipur Police da Inspector oina hapkhibani mahak hauzik JSP da promotion piri haina Chief Minister na makhata na fongdokhi. Lakkadouriba President की meekhal da BJP na luchingba NDA na Droupadi Murmu bu alliance ki meerep oina laothokhrey. Nupi tribal meerep amada khudong chaba piba handakki asina ahanbani haina BJP ki chief JP Nadda na fongdokhi. Manipur ki Chief Minister N Biren na Droupadi Murmu bu NDA ki meerep oina laothorakpada nungaiba fongdokhrey. Mahakna leibak asigi tribal gi maraktagi ahanba leibak ki president oirakani haibasi mahaki ajatpa thazabani haina su Biren na hairi. Opposition na hanagi union minister Yaswat Singh bu president gi meerep oina propose tawkhiba nongmagi matungda NDN alliance asigi meerep ki ming laothorakpani panba yabadi opposition na handak president gi meerep oihanba yaba myoi ahungi ming finalize tawnaba honabada mai pakhidabani NCP gi chief Sharad Pawar National Conference NC gi chief Farooq Abdullah amasung Mahatma Gandhi gi masunupa Gopalkrishna Gandhi na makhoi candidature ayaba pikhibani. Manipur government ki transactions RBI na ban tawkhre haiba paw ama social media da thaganarakliba asi aranbani loinana asigumba pawasi miyamna su cheksinbiyu haina Manipur ki Chief Minister N Biren na appeal tawri. Pawasi June ing nisingani taran nipan gini loinana chatliba financial year asida hauzik fawbagi oina RBI na asigumba ban tawbagi thabak paikhalakpa laitri haina Chief Minister na hairi. Asigi tarada Harinagar gi club amadi Mairapabi Singh na Harinagar fauraga chatliba lambi athuba matamda government na mityang changbinaba akanba appeal tawkhiba lairabasu ngasi fauba chapchaba paukhum natraga thabak lokhalaktre hairi. Masigi matangda yaningnaba fongdoktuna Uchathol Lamlong Kaithelda UPC Uchathol MCH Harinagar YLL Lamlen Kun amadi MBC Mahai Khulena sinduna wakat mifam sa thabak ngasidagi hawkhre. Juribam District Deputy Commissioner W Malem Ngan Batchenglei amadi Works Minister dasu DC gi kuthangda memorandum amasung ngasi pisinki. Memorandum aduda maru oina National Highway 37 dagi Vidyanagar Harinagar Lamlen Kun amadi Uchathol farwa chatliba lambi athuba matamda sembidrabadi hena kanba khongdong sangsingani haina palli. Ngasi wakat mifam phamba aduda saruk yaribi Uchathol Mairapai bigi luchingbi PH Montessori Devi na paumi Singh da hai National Highway 37 dagi faruga chatliba Uchathol Harinagar Mahai Khulen asi asuki matik pibam phattaba na maram oiraga nong ching suba matamda lambi asi chatpa yadre.